Hadith Sharif tau Huzur sallallahu alaihi wasallam na sam happy nupi singi mathak tau la'nat tawbiram Leiteng Toubagi Niyam Wafamsing fazana khangzan gadabani madudi asengba leiteng di nungi oiba haibadi thamoigi amasung thawaigi leiteng amasung asengba aduni asengba lamchat amadi fazaba hainabigi maramda atopagi thamoida pokliba izzat amasung pokliba minungsi adu kuina lei kaidawnungda loide aduga mapangi leitengdagi atopagi thamoida pokhalliba attraction amadi nungsiba adudi kuina leite wahi kharada loikhi hakchang amasung phigi fazaba amadi leiteng su thamoi senglaba lamchat fazaraba amasung hainabi sing senglaba matamda afaba oi lamchat ludaba amasung mapanda faba adugi khudamde phattaba potpu resamna yomlaga thamba gumbani marmasina mapandagidi manungdane hena leiteng tawna wakhal thamgadabani ahanbada likol nupi singna sana chandi khudop siba asi jaizni amasung maduda makhal khuding makki nagina habhanba asi jaizni tawbatabu nagina da habhalliba nung adu karigumba etiquette amataga manaba haibadi atopa dharma singna sizinaba amadi akaknana maduda thajaba thamnaba pot asina chingba oiroidabani amasung sana amadi chandigi atopa dhat sing haibadi yot korina chingbagi khudop siba si jaiz nate khudop ki atopada sana likol khudingma khuji bracelet khongji ngakki lik earring bali nasiga patti challe angang nasiba khongji clip maya panba clip na chingba sana chandi na semba oiraba su natraga atopa dhat plastic aluminum na chingbana semba oiraba su madubu sizinaba asi nupi singi damakta jaizni amasung nupi singna sana likol sinabagi damakta nakong amasung natonda makul hudhanba asi su jaizni tawbatabu khuji natraga atopa likol sing dukandar nupad sihanba si jaiz natte maramdi ajanabi nupana masigi thabak asigi damakta nupigi hakchang da sokpa asi jaiz natte masala Allah gi maming natraga Quran gi ayat kol thokpa oiba asigum laba likol sing asi siba jaiz natte Quran Karim amsung hadith sharif ta masjidagi akan bana thingbirame Allah Ta'ala na haibidi amasung nupi sing na makhoigi makhong sing adu leibak ta kanna thamloidabani makhoina lotchanduna thamliba likol adu khangnabagi damakta ahum subada manam nungsiba nupi singi damakta manam yamna kandaba hanthaba sumnagi isagi natonda khakta yauba natraga mapuroiba adu nakna leirabadi mahakna namkhibagi changda sizinaba siyai manam kanba manam nungsiba taiba amasung manam nungsiba tairaga yumdagi mapanda thokpa asi jaiz natte Huzur sallallahu alaihi wasallam na haibirami nupi amana manam nungsiba tairaduna nupasingi manaktagi samlabadi mahak adu adugumbani haibadi mahak jinakar amasung lamhen bini mari subada mehendi nupi singna khut amasung khongda mehendi taiba asi yamna fai hadith sharif ta nupi singda masigi damakta pukning thogat piri haujiki matamda nupi singna tongan ba design ga loina mehendi taine masigi su ijazat ne sarta di asini maduda thawai panba pot ki photo yek loidabani asumna mehendi khanba matamda wafam asigi wakhal tawgadabani madudi season nariba mehendi adu paint gumna layer naina famjanba oiroidabani natrabadi wuju amadi gusal oiroi bazar da asigum laba potlam kaya ama mehendi gi maming di yoli hairiba adu da paint gumna chemical yansin ba oi madubu tairaba matungda khutta layer oina famjilli marmasino asigum laba mehendi asidagi section gadabani manga subda kokki sam nupi singi damaktadi makhoigi sam singbu kok hanba lu kokpa natraga
तेन ककहनबा असि जायज नत्ते ममांगी सरुक्तगिसु अमसुंग मनिंग थंगबगी साइडतगिसु तौबतबु नुपी सिंगिदमक्ता कोकि सम कक्पा तौदना तोंगान तोंगानबा मवंगदा पुनबा अमसुंग सेम साबा असि जायजनि अमसुंग मदुबु हेन्ना फजहन्नबगिदमक्ता क्लिप मया पानबा क्लिप अमदी लैना चिंगबा हापा याय तौबतबु मवंग अमा तौबा मतमदा फिल्म की एक्ट्रेस न चिंगबगी मतौ तंबा अमसुंग मानना तौबगी वाखल ओइरोइदबनि नत्रबदी गुनागार ओइगनि तरुक सुबदा सम पुनसिनबा नुपी सिंगना समबु पुनसिलगा लुखम लोमदा संबुल तासिनबा असि जायजनि तौबतबु कोकि मथक्ता संबुल पुनसिनबा असिदी जायज नत्ते हदीस शरीफता मसिगी मथक्ता अकनबना हाइबिरमी मदुदी उटकी मथक्ता तोंखलिबा पोट गुमना सम पुल्लिबा नुपी सिंग अदु जन्नत चंगलोय अमसुंग मदुगी मनम फावबा ताबा ngamलोय तरेत सुबदा असेंबा सम नुपी सिंगना मखोयगी मसम सिंग अदु असांगबनी हाइना नत्रगा अथाबा नत्रगा अकुंगबनी हाइना उटनबगिदमक्ता असेंबा सम नत्रगा विक सिजननै करिगुमा मसिगी असेंबा सम असि पिक नत्रगा इंसान सिंगी मसमदगी सेंबा ओइरबदी मदुबु इसागी सम सिंगदा नत्रगा कोकता हापा असि जायज नत्ते हदीस शरीफता हुजूर सल्लल्लाहु अलैहि वसल्लम न सम हापी नुपी सिंगी मथक्ता लाना तौबिरमे खंजिनगदबु करिगुमा मसिगी असेंबा मसम असि इंसान अमसुंग पिक्की मसम सिंगी नत्तबा अतोपा सागी नत्रगा पोट अमगी नाइलन न चिंगबदगी सेंबा ओइरबदी मदु सिजिनबगी इजाजतनि निपान सुबदा सम संहनबा कोकि सम सिंगदा अमुबा मचुगी खिजाब तौहनबा संहनबा असि जायज नत्ते मसिगी अतोपदा अतोपा मचु सिंगी खिजाब तौहनबा याय हदीसता अमुबा मचुगी खिजाब तौहनबदगी यामना कन्ना अथिंगबा लागी हुजूर सल्लल्लाहु अलैहि वसल्लम न हाइबिरमे अरोइबा मतमदा मियोय खरा लाकनी मखोयना खुनुगी थबाक कुमना खिजाब सिजनदुना मखोयगी मसम सिंग अदु मुहनगनी मदुगी मियोय सिंग अदु जन्नतगी यामना लापना थमगनी मखोयना मदुगी मनम फावबा नंबा फंगलोय खिजाब की समचेट की हुकुम सु खिजाब तौहनबगी हुकुमगा चप मानै असुमना सम सिंगी असेंगबा मचु अदु मांगहनबा ब्लीचिंग हाइना खंगनबा असिना जायजनि असुमना सम सिंगदा पेंट गुमना मचु अमा हेयर कलर तौहनबा असिसु यादे मरमदि मसी तौहल्लबा मतुंगदा इसिंगना सम फावबा यौबा ngamदे खंजिनगदबा काली मेहंदी हाइबा ममिंगदा मियाम मरक्ता ममिंग चटलिबा खिजाब अदु हाइरिबा अदुदगी सम पुमु मुहल्ली मदु तैबसु जायज नत्ते नुंसिरबि चिरनावसिंग ngasiगदे सिफावदं खंमिनरसि मथंगी तांकक अमदा माइगी सम खुद खोंगी सम मिटसिंग फजहनबा पिसुमबु पिकथनबा असिना चिंगबा क्यामुक खंमिनसि नुंसिरबि चिरनावसिंग वीडियो असिबु मुसलमान भाई बहन खुदिंगमक्ति यौहनबिदुना लैतेंग तौबगी नियम असि खंहनबदे सरुक याबियो अल्लाह ताला ना हाइजखरिबा वाफम खरासिदा अखोय खुदिंगमक्पु अमल तौबा ngamबगी पांगल थौना अदु पिनबिबो ओइसनु